Kuki militant singna drone amasung lone race rocket bomb season aduna maitai singda landa bagi matangda Assam Rifles ki hanagi DG Lieutenant General PC Nerna fongdokiba aranba wafam sing adugi lale haijagadabani haina Delhi Manipuri Society Ningol United Progressive Initiative amasung maitai Heritage Society na taksilakli loop ahum asina punna khudyak piduna thadorakiba charol amagi matung inna Kuki Student Organization Delhi gi President Pojakup Gaitena fongba Pauba drone amasung rocket bomb sing sizinai haina fongdokrabani miyamna hena khangnaraba amadi authority na report tawraba wafam amabu PC nerna lana sandokpa amadi miyamda minamba haibasi haujik manipur gi sensitive oiba fibam asida hena irang thogananaba machak ama ohengani famnai ba miyoi amana miyam mamangda wangang ba matamda yamna cheksin ngangadabani amadi miyamu lana lamjing loidabani Maramaduna PC Nerna Fongdok Oidaba Wafam Sing akan mamaongda yaningde amadi madugidamak lale haijagadabani hairi